Manipur thugainaba changsillakliba khongthang asida Manipurda khundaminariba furupcha khudingmakna mayoknabagidamak National Unity ama semgatpa tangai fadaba lei haina United Committee Manipur ki President Dhiren phongdorakli. Wafam asing asi United Committee Manipur na sinduna to let Manipur live and grow together haiba hiramda October Mass Rally Inglising anigatara nipanbu ningsing bagi thoram ama Major Khulda leiba Manipur Press Club ki Loktak Hoda pangthokpa thoramda phongdokhibani. Thoram aduda United Committee Manipur ki Consultative Member Ilmamcha Dilip Kumar, United Committee Manipur ki Consultative Member Khomdram Ratan, United Committee Manipur ki Consultative Member Advocate Leisangbam Jadu, United Committee Member ki Consultative Member Taurangbam Bridget na chingbana thoram gi athoiba mitunglensin oiki. United Committee Manipur ki President Dhiren na makha taraduna UCM gi punna hingminnaba punna chokhatminaba haiba wakhalonda ngasi fawba miyam galoyana thabak pangthoktuna lai. Manipur ki integrity amadi national unity thugainaba ngasi fawba leptana dumak chathari hawkiba chahe Inglising aniga amadagi hauna Manipur ki miyamga Manipur ki integrity ngaknaba ngasi fawba thengnaduna lakli. Manipur da punna kanglup kuntramari hingminaribani adubu nakal dagi fatraba singna group khaidoklaga Manipur thugainaba honarakpagi makha chatharakpa oina ngasidi narondagi changsillakpa kuki narco terrorist ka India lenga ka khusamnaraga Fazaraba unity asi thugainaba honarakliba asi laibak thibani. India gi proxy war na maram oiraga ngasi aikhoina lan asi mayoknaribani Manipur da khundaminariba yelhomi singna achetpa mari amaga loinana laiminaba ama mathau tai aikhoi isana khunai asi ngakpana khwaidagi fai India lega na thugainaba silakliba lalong asidagi aikhoi apunbagi wakhalon ama sagatlaga maithiba pc punna leminasi Loinana apunba thona puthokuna UCM na Manipur da thokleba thodok wathoksing asigi mayokta thengnanaba ngasisu sem satuna leiri haiba phongdorapki. Hariba tanbhamasida tongan ba maikei kaya dagi ekoi India lengakna amadi masiga tuna sanminariba tongan ba kanglup singsiga pullakanda Manipur ya punbagi saktam thubaina bonar bai singasi bawba jisu leptri aduna asigumba tanjasida ekoi miyamna United Committee Manipur na lawjega doriba thogangdi karino haraganda Manipur habasi ekoi Ayau Manipur ki uyeng makhada apunba Manipur da khundaminariba kanglup kuntraga mari si punna hingminaramani airi basing asi Bharat ta hek pun kra matung dagidi koi Bharat ki divide and rule policy ki matungina ngasi di koi tongan ba ethnic line ba base torkanda kanglup masa singsida ethnic insert to holakanda koi group semkat halakanda koi Manipur unity usu Manipur territorial integrity si thugainaba ngasi faw leptana honarakuduna ngasi di narco terrorist singse kusam narakana ngasi di dumnaba foreign illegal immigrants sina ngasi di amo hoji thoiba chinkuki narco terrorist singsi lan ngasi lan asi simaksu asi koi India gi adumlaba proxy war juna maram markana ngasi di koi sumba lan asi koi miyam da thengnaribani